Miyamda Jingha Yenba Hwkhre amasung Ching tam animakta manaba Chakthung athubada piragani haina Chief Minister Nongthombam Biren phongdokhre. Tha asigi mangada Manipurgi mafam kayada len yawba nonglai nungshitna chawna amangata thokankiba adugi survey loibaga loinana ngarangdagi Manipurgi Ching tam animakta Jingha Yenba Hwkhre haina Manipurgi Chief Minister N Biren gi Facebook account da thagalakli. Akanma len na yumgi Jingha kaya mafut hoduna nong yusinbadagi kudongchadaba kaya Miyam na mayoknaduna lairibani. Khanghautana thorakpa natural disaster oibana lengak asinasu athubada Miyamda Jingha fanganaba lengakna DC singi kuthangda report pinaba khangankiba laikhrabani. Masida natana nonglai nungshitna yum humdokiba kaya amasu yawribani. Yumgi thazaba mahai marong insang napi kaya amasu len na pakshana mang tagankrabani. Maru oina tarbus na chingba mahai marong pakshan na thaduna farm tawzariba kayagisu loina mang tagankrabani. Yen farm tawzaba kayagi yamlaba yen su sikrabani. Athubagi oina Manipur Lengak asina Miyamgi awaba yenglaga lupa karor mapan kaithokle haina lauthokiba laikhrabani. DC singi kuthangda survey tawrabasu CM masa yauna len na soklaba mafamsingda hakthengna na chatuna yengsinba laikhrabani. Agriculture amadi horticulture and soil conservation gi department nasu koina chatuna survey tawkhre. Laumi singi oina laufam acre 500 romgi mahai marong amangata thokre haina lauthokrabani. Loinana Chief Minister nasu yum lising 15 rom len na amangata thokankhre haina lauthokpa laikhre. Chief Minister Biren na phongdorakpagi matung inna ngarangsu Imphal East ki yum 7 amasung Kangpokpi yum 154 da Jingha yenthokiba laikhre. Imphal West Bisnupur Thobal amadi Churchanpur da su Yenba Hwkhre. Athubada len na sokhankiba sing Jingha loina phangalagani ngaiminasi haina su appeal torakli.